Ngasidagi Council Nova Class 12 Parikya Haukre, Mahiroi listing Kuntaret Chani Kuntranipan Saruk Yari. Pau Sandok na Pijari. Ngasidagi Council of Higher Secondary Education Manipur Lauba Class 12 ki Parikya Haukre, Mahiroi listing Kuntaret Chani Kuntranipan Saruk Yari. Art stream da punna Mahiroi listing Taruk Chatruk Marifu Mathoi, Science stream da listing Taramapan, Chamapan Humpunipan, Amadi Commerce stream da Chonga Marifu Mapani. Punna Parikya Center Humpunipani, Masigi Manung da Council gi Center Kuntaruk Amadi Private Center Nifunithoini. Ngasidagi Hauriba Parikya si Nyum Chumna Pangthoknaba Apunba Parikya Center Humpunipan ki Manungda Center Taranipan Khaktada Mari Leinaba Authority na CCTV camera khili. Amaromda Pangthokliba Parikya sida Pamdaba Thodok Thoktanaba Imphal East District ki Examination Center Tara amasung Thobal District ki Center Tara Nithoi amasung Bisnupur District ki Center Ahumgi Akoiba meter chamagi area da CRPC ki section Chamaganifu Mari subsection Anigi Makada Mioi Manga Natraga Hena Ain Kainingai Oiba Mongda Punba Chai Nung Nongmayam Sung Kusukulai Singpuduna Chatpada Athingba Thamkrabani. Imphal East District ki Oina Athingbasi Hayeng Ayuk Pung Taruktagi Mars ki Tang Kun Mathoi Fawba Chatnagani. Thobal District amasung Bisnupur District ki Oina Ngasni Nungthil Pung Ahumdagi exam ase loidriba fawba chatnagani haina District Magistrate Ahumna order sing thokrabani. Adum Oinamak Parikya Center Kayagi Manak Nakna Parikya Thabal Lakliba Mama Mapa Madi Marimata Singna Ngaidunan Leiba Yaunaki. Security na Pamdaba Thodok Thoktanaba Akanba Jackson Thorang Lokhatki. Chathariba Parikya si Nyum Chumna Pangthoknaba Madi Pamdaba Thodok Thoktanaba Tongan ba Mahiroi gi Lupsing Nashu Yangsinbagi Thabak Chathari. Paugi Marakthana Tenba Brematang Lubari. Manipur gi Ahanba Beautification Center Mapam Sida Mahing Uring Unsa Khoiba Ariba Dakfam Pahanba ngami Tattoo Mole Freckle na Jingbasu Lauthokpa yai Hakchang gi Ahenba Fat Pamdaba Body gi hair Lauthokpa yai Ngasimag Unaviu Dr. Madhubala Laser Beauty Clinic MZ Avenue Imphal Adung karigumba awabasing asi mayungnaba thoklaba maroi marang yamna yawba chunjak chaba mapalda toina chaba liver da akaiba laklaba natraga liver gi mapangan chontharakpa tarabasu karishu waningai leitre lift staff syrup sijunabiu adung gi awaba punama koknabigi pambaini diabetic na naraba anaba singnasu sizinaba yaraba lift staff capsule shu phangbigani lift staff syrup amadi lift staff capsule naragai laing babudi narjingai da saksal hobana hena fai Baldev, a premier study circle. After the successful completion of the first 1-month foundation course, admission opens. Foundation course for classes 6, 7, 8 and 9 CBSE. Classes start 1st March 2016. Class timing 10 AM to 2:30 PM. Duration 1 month. Subjects mathematics, science, English grammar, social sciences, Mathematics and Hindi. Shija Piles Week. February tang kunithoi dagi kuntaret fauba free surgery OPD consultation for piles. Loinana 15 March faubagi manungda treatment tawiragadi 15% concession fangbigani. Akupa marol makhagi phone number natraga Shija Hospital sagi khangbiba yagani. Delightful cupcakes with creamy vanilla filling from Winkies, the cake specialist. Swiss rolls with exotic fillings from Winkies, the cake specialist. Iramdam asigi ahan boy no puthokjaba sangai plastic storage tank sizinnabi yansinaba potlam yaudraba LLDP ina sajaba sangai ne sizinnabi fangbigidaba sizing di 200 300 500 750 1000 1500 amashung 2000 liter ni chahi taragi guarantee ga loinana khenaba makhal khudingi apamba machu sing fangbigani Amuka na taram ukchari. Jingmarong Kongnang Ani Karakta ngase yu Imphal West Commando na combing operation chathakre. Jingna ba mioi taramari wahang pahong tauna na ba police na lokhatkre.
Hojik chathariba class 10 amadi class 12 ki parikya asi loiraga mahiroi singna apam lambida chachaba yana ba sarkarna mahiroi singi khanduna afaba thabak paikhat piu haina nagamapal sing jubung leirak-tagi saya kirana Istv news ki miyamgi kholau people's voice ta phongdorakli. Honorable Education Minister Sri Mapamda Class 10 amadi 12 ke exams hek loikibaga career counseling ki program ama paksana sandokpiu haina request tarjari masina tungi yumbi oigedariba satra satri singda masagi zanaba profession khanjabada lamjing maina oigani hariba program asima coaching center singnasu pangthokpiu aroibada school amadi coaching center singda sayol khudingi career singi matangda mamutana khanghanbiu satra singa khanna nainabiu employment news na singwala widuna informative ohenbiu masagi zanaba career khanjabada satra singu tengbangbiu Ngasidagi council na lawba class 12 parikya hokre mahiroi listing kuntare jani kuntranipan na sarugyari. Miling tabir ba punamapu amukan na karamzari.